ꯃꯈꯣꯏꯅ ꯅꯤꯝꯐꯨ ꯑꯃꯨꯛ ꯉꯥꯡꯅꯔꯤꯕ ꯄꯥꯎꯁꯤꯅ ꯀꯔꯤꯅꯣ? ꯍꯤꯌꯥꯡ ꯑꯊꯧꯕ ꯊꯣꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯤꯕꯖꯥꯠꯅꯣ? ꯈꯨꯟꯁꯤꯒꯤ ꯋꯥꯊꯣꯛꯁꯦ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯧꯔꯤ. ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯑꯃ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ. ꯃꯁꯤꯁꯨ ꯅꯤꯡꯊꯤꯅ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯊꯤꯒꯠꯍꯧꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯌꯥꯎꯒꯗꯧꯔꯤꯕꯅꯤ. ꯍꯥꯏ ꯄꯤꯛꯇ꯭ꯔꯨ, ꯀꯣꯛꯄꯤꯛ, ꯀꯗꯥꯏꯗꯅꯣ ꯍꯤꯌꯥꯡ ꯑꯊꯧꯕ ꯊꯣꯛꯂꯦ ꯍꯥꯏꯔꯤꯕꯁꯦ? ꯄꯨꯄꯨ ꯇꯣꯝꯕ, ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯈꯨꯟ ꯃꯅꯨꯡꯗ ꯆꯣꯡꯂꯒ ꯆꯪꯈ꯭ꯔꯕꯅꯤ. ꯄꯨꯄꯨ ꯇꯣꯝꯕ, ꯉꯔꯥꯡ ꯑꯁꯤꯕ ꯑꯃ ꯒꯥꯔꯤꯗꯒꯤ ꯂꯪꯊꯣꯛꯂꯝꯕꯅꯤ. ꯀꯣꯛꯄꯤꯛꯀ ꯌꯥꯍꯣꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯗꯣꯡꯅ ꯆꯣꯡꯍꯜꯂꯒ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯜꯍꯜꯂꯤꯅꯤ. ꯍꯩ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ. ꯑꯩꯅ ꯀꯗꯥꯏꯗ ꯑꯣꯜꯍꯜꯂꯤ ꯍꯥ? ꯌꯥꯔꯦ. ꯑꯁꯤꯕ ꯑꯃ ꯇꯥꯔꯝꯃꯤ ꯍꯥꯏꯔꯤꯕꯗꯣ ꯀꯗꯥꯏꯗ ꯇꯥꯔꯝꯃꯤꯅꯣ ꯍꯥꯏꯌꯨ. ꯄꯨꯄꯨ ꯇꯣꯝꯕ, ꯈꯨꯟ ꯃꯅꯤꯡꯗ ꯂꯩꯕ ꯂꯝꯕꯤ ꯃꯇꯥꯏꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯤ. ꯂꯥꯛꯑꯣ ꯄꯤꯛꯇ꯭ꯔꯨ, ꯆꯠꯁꯤ. ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯆꯨꯝꯂꯕ ꯖꯥꯠꯅꯤꯗꯅ. ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯕꯨ ꯃꯨꯟꯒꯦ ꯍꯣꯠꯅꯈꯤꯕ ꯃꯤꯁꯇꯔ ꯃꯥꯏꯀꯦꯜ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯕ ꯉꯝꯈꯤꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯂꯪꯊꯣꯛꯂꯝꯕ ꯑꯁꯤꯕꯗꯨꯒꯤ ꯃꯌꯥꯗꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯀꯥꯏꯊꯣꯛꯂꯅꯤ. ꯑꯗꯨꯒ ꯐꯪꯂꯛꯄ ꯌꯥꯝꯈ꯭ꯔꯕ ꯁꯦꯜ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥ, ꯖꯄꯥꯟ ꯀꯣꯏꯕ ꯆꯠꯂꯅꯤ. ꯆꯨꯝꯃꯤ ꯕꯣꯁ. ꯍꯥꯏꯔꯤꯁꯤꯅꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯂꯩꯔꯤꯁꯤꯅꯤꯅꯦ. ꯀꯤꯗꯦ. ꯃꯈꯣꯏꯒꯨꯝꯕꯗꯨ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ ꯍꯥ? ꯃꯗꯨꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕ ꯑꯩ ꯎꯕꯗ ꯀꯤꯗꯨꯅ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯗꯧꯕꯅꯤ. ꯑꯗꯣ ꯅꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ? ꯑꯗꯣ 이베마사, hiyang athauꯕꯒꯤ ꯑꯇꯥꯟꯃꯟꯗꯤ ꯈꯔ ꯆꯥꯎꯅꯤꯀꯣ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯦꯡꯉꯨꯅꯦꯁꯦ, ꯃꯕꯨꯛꯁꯦ ꯀꯌꯥꯅ ꯐꯠꯇ꯭ꯔꯤꯅꯣ ꯍꯥꯏꯕ. ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯥ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯇꯩꯃꯒ ꯇꯥꯗꯒ ꯄꯟꯗꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯍꯥ? ꯑꯗꯨꯃꯥꯏꯅ ꯃꯤꯒꯤ ꯃꯔꯝꯗ ꯉꯥꯡꯒꯅꯨꯅꯦ. ꯅꯪꯅ ꯐꯕ ꯉꯥꯡꯂꯁꯨꯅꯦ, ꯃꯤꯒꯤ ꯃꯔꯝꯗ ꯉꯥꯡꯕ ꯋꯥ ꯑꯣꯏꯔꯗꯤ ꯃꯤ ꯋꯥ ꯇꯥꯔꯦ. ꯑꯩ ꯃꯤꯒꯤ ꯃꯔꯝꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯣ ꯇꯥꯅꯤꯡꯗꯦꯀꯣ. ꯍꯩ, ꯃꯤꯒꯤ ꯕꯣꯠꯀ ꯂꯥꯏꯔꯤꯅꯤ. ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ. ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯅ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕ? ꯍꯥ? ꯅꯪꯅ ꯏꯃꯨꯡꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯄꯥꯜꯂꯛꯂꯤꯁꯦ ꯐꯅꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦꯅꯦ. ꯍꯟꯗꯛꯁꯨ ꯅꯪ ꯑꯗꯨꯝ ꯄꯥꯏꯈꯤꯒꯦ ꯍꯥꯏꯔꯣ? ꯍꯥ? ꯑꯣ ꯌꯥꯔꯦ. ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ. ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯅꯪꯅ ꯂꯥꯡꯃꯟꯗꯅ ꯇꯨꯝꯕꯒ ꯍꯦꯛ ꯌꯥꯗ꯭ꯔꯦ. ꯊꯔꯣꯗ ꯂꯦꯅꯕ. 이씨, ngaraang hindi mangda nupi amabu uramine. Adayde mai tharwajna uramani nangi thaidagi matau leibidro ha na hairtuni manu mai tharwajna kwa puputombagi kwa adanga tambongna mo haidne ba nate kai ri matau leibino matau leibi nate mongni kaino ai udaba lakla mimine lenaba अरे थरो न मुआ ज मतौले भी बुसु नत बा ज रायरा अरे थमौन न लेना बा नुपी दा मतोम तने करामत यावते इश मसी मी क्या तो उसित्रिनो ने से अदगे थरो सखी हाइनो आइसुने नोंगदि लाखपति ओइबे यारि नुपानी को